ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯐꯥꯎ ꯇꯥꯕꯤꯔꯒ ꯃꯌꯥꯝꯒꯤ ꯃꯣꯠꯁꯨ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯄꯥꯈꯪꯅ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕꯁꯤ ꯂꯩꯁꯥꯕꯤꯒꯤ ꯃꯐꯝꯗꯅꯤ, ꯂꯩꯁꯥꯕꯤꯒꯤ ꯃꯃꯥꯡꯗꯅꯤ꯫ ꯅꯣꯡꯃ ꯈꯨꯡꯒꯪꯒꯤ ꯂꯝꯕꯤ ꯑꯃꯗꯅꯤ, ꯀꯨꯏꯗ꯭ꯔꯤ ꯉꯔꯥꯡ ꯅꯍꯥꯟꯇꯒꯤ ꯋꯥꯅꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯈꯔ ꯆꯠꯂꯤ, ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯥꯈꯪ ꯃꯆꯥ ꯈꯔꯁꯨ ꯆꯠꯂꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯃꯈꯨꯠꯇ ꯀꯧꯇꯥ ꯑꯍꯥꯡꯕ ꯑꯃ ꯄꯥꯏ꯫ ꯄꯥꯈꯪꯁꯤꯡꯗꯨꯅ ꯀꯧꯇꯥꯗꯨ ꯄꯨꯕꯤꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ꯫ ꯀꯧꯇꯥ ꯑꯍꯥꯡꯕꯗꯨ ꯄꯨꯕꯗ ꯂꯨꯝꯂꯝꯒꯅꯤ ꯈꯟꯕꯖꯥꯠꯅꯤ꯫ ꯀꯌꯥꯗ ꯃꯕꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ ꯄꯥꯈꯪꯁꯤꯡꯅꯣ! ꯅꯨꯄꯤ ꯃꯃꯥꯡꯗ, ꯂꯩꯁꯥꯕꯤ ꯃꯃꯥꯡꯗ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ, ꯃꯇꯦꯡ ꯄꯨꯊꯣꯛꯄꯁꯤ ꯄꯥꯈꯪ ꯈꯛꯇꯁꯨ ꯅꯠꯇꯦ, ꯅꯨꯄꯥ ꯈꯨꯗꯤꯡꯃꯛꯅꯤ꯫ ꯄꯥꯈꯪ ꯃꯆꯥ, ꯄꯥꯈꯪ ꯃꯄꯨꯡ, ꯄꯥꯈꯪ ꯁꯥꯔꯤꯗꯒꯤ ꯍꯧꯔꯒ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯃꯆꯥ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯐꯥꯔꯛꯂꯕꯁꯤꯡ, ꯃꯁꯨ ꯐꯪꯂꯕꯁꯤꯡꯁꯨ ꯑꯝꯍꯥꯅꯤ꯫ ꯍꯅꯨꯁꯤꯡꯗ ꯆꯜꯂꯕ ꯆꯍꯤ ꯃꯇꯥꯡꯒꯤ ꯅꯨꯄꯥ ꯐꯥꯎꯕ ꯂꯩꯁꯥꯕꯤ ꯁꯥꯔꯤ, ꯃꯧ ꯅꯍꯥꯁꯤꯡꯒꯤ ꯃꯃꯥꯡꯗꯗꯤ ꯐꯨꯇꯥꯅꯤ ꯆꯥꯏꯈꯥꯏꯔꯛꯏ, ꯀꯂꯦꯖꯥ ꯍꯩꯒꯠꯂꯛꯏ꯫ ꯃꯌꯨꯝꯗ ꯂꯩꯃꯤꯟꯅꯔꯤꯕꯤ ꯅꯨꯄꯤꯅ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯂꯩꯅꯕ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯨ ꯍꯥꯏꯕꯗ ꯂꯥꯎꯍꯠꯂꯝꯂꯒ ꯊꯣꯔꯛꯄ ꯇꯝꯕ ꯅꯨꯄꯥꯗꯨ ꯃꯧ ꯅꯍꯥꯅ ꯐꯝꯕ ꯄꯥꯟ ꯗꯨꯀꯥꯟ ꯃꯃꯥꯡꯗꯗꯤ ꯋꯥꯠꯇ ꯄꯥꯗꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯕꯠꯇ꯭ꯔꯂꯣꯛ ꯖꯦꯟꯇꯜꯃꯦꯟ ꯑꯣꯏꯔꯛꯏ꯫ ꯍꯩꯁꯤꯡꯕꯤ ꯅꯨꯄꯤꯅ ꯅꯨꯄꯥꯒꯤ ꯐꯨꯇꯥꯅꯤꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯤꯡꯊꯤꯅ ꯃꯍꯨꯝ ꯁꯥꯍꯧꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯂꯥꯏꯔꯤꯛꯇ ꯌꯥꯎꯏ, ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯄꯨ ꯏꯃꯥ ꯑꯣꯏꯅ ꯈꯜꯂꯨ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯇ ꯌꯥꯎꯏ꯫ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯑꯣꯏꯅ ꯊꯑꯣꯏꯅ ꯑꯃꯨꯛ ꯈꯜꯂꯨꯗ꯭ꯔꯒꯁꯨ ꯃꯈꯣꯏ ꯃꯁꯥꯅ ꯏꯃꯥ ꯑꯗꯨꯝ ꯑꯣꯏꯖꯔꯛꯏ꯫ ꯑꯩꯒꯤ ꯁꯍꯙꯔꯃꯤꯅꯤ ꯑꯣꯏꯔꯤꯕꯤ ꯑꯩꯒꯤ ꯅꯨꯄꯤ, ꯑꯩꯅꯁꯨ ꯆꯍꯤ 10 ꯍꯦꯟꯅ ꯍꯜꯂꯤꯕꯤ ꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯒꯤ ꯏꯃꯥ ꯑꯣꯜꯂꯛꯏ꯫ ꯑꯁꯤꯅ ꯑꯐꯕꯅꯤ, ꯃꯗꯨꯅ ꯐꯠꯇꯕꯅꯤ ꯇꯥꯛꯄꯤꯔꯛꯏ, ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯔꯛꯏ, ꯀ꯭ꯋꯥ ꯆꯥꯕ ꯊꯤꯡꯂꯛꯏ, ꯌꯨ ꯊꯛꯄ ꯆꯩꯔꯛꯏ, ꯃꯇꯝ ꯆꯥꯅ ꯍꯟꯖꯤꯜꯂꯛꯎ ꯍꯥꯏꯔꯛꯏ, ꯄꯥꯎꯇꯥꯛ ꯃꯈꯜ ꯁꯨꯅꯕ ꯄꯤꯔꯛꯏ꯫ ꯏꯃꯥ 100ꯒꯤ ꯃꯊꯛ ꯑꯣꯏꯔꯛꯏ꯫ ꯃꯁꯤꯅꯔ ꯈꯪꯗꯦ, ꯍꯦꯛ ꯑꯄꯣꯛꯄꯤ ꯃꯃꯥꯗꯒꯤ ꯅꯧꯅ ꯑꯣꯜꯂꯛꯄꯤ ꯃꯃꯥꯕꯨꯅ ꯍꯦꯟꯅ ꯀꯤꯅ ꯂꯨꯅ ꯆꯠꯅꯔꯤꯕꯁꯤ꯫ ꯀꯕꯤꯅ ꯍꯥꯏ, ꯃꯥꯂꯦꯝ ꯂꯩꯃꯅ ꯂꯨꯝꯕꯔꯥ, ꯄꯂꯦꯝ ꯏꯃꯥꯅ ꯃꯔꯨꯝꯃꯤ, ꯄꯂꯦꯝ ꯏꯃꯥꯅ ꯍꯦꯟꯕꯔꯥ, ꯄꯣꯛꯅꯐꯝ ꯏꯃꯥꯅ ꯃꯍꯦꯜꯂꯤ꯫ ꯄꯣꯛꯅꯐꯝ ꯏꯃꯥꯕꯨ ꯏꯃꯥ ꯂꯩꯕꯥꯛ ꯍꯥꯏꯅꯁꯨ ꯀꯧꯅꯩ, ꯏꯔꯩꯕꯥꯛꯁꯨ ꯃꯗꯨꯝ ꯍꯥꯏꯅꯩ꯫ ꯃꯔꯩꯕꯥꯛ ꯅꯤꯡꯕꯁꯤ ꯀꯕꯤꯅ ꯍꯦꯟꯕꯔꯥ, ꯁꯤꯐꯥꯏꯅ ꯍꯦꯟꯕꯔꯥ, ꯔꯥꯖꯅꯤꯇꯤ ꯇꯧꯕꯅ ꯍꯦꯟꯕꯔꯥ, ꯚꯣꯠꯀꯤ ꯀꯦꯟꯗꯤꯗꯦꯠꯅ ꯍꯦꯟꯕꯔꯥ, ꯈꯟ ꯑꯣꯟꯐꯝ ꯈꯪꯗꯦ, ꯏꯟꯃꯥꯟ ꯃꯥꯟꯅꯔꯝꯕꯁꯨ ꯌꯥꯏ꯫ ꯀꯕꯤ ꯈꯔꯗꯤ ꯁꯩꯔꯦꯡꯗ ꯃꯔꯩꯕꯥꯛ ꯌꯥꯝꯅ ꯅꯤꯡꯏ, ꯁꯛꯏ, ꯁꯣꯜꯂꯤ, ꯇꯦꯡꯊꯥꯏ꯫ ꯃꯈꯣꯏꯕꯨ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯀꯕꯤꯅꯤ ꯍꯥꯏꯅꯩ꯫ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯏꯃꯥ ꯂꯥꯏꯔꯕꯤ ꯍꯥꯏꯗꯨꯅ ꯀꯞꯂꯒ ꯂꯥꯎꯔꯒ ꯀꯔꯤ ꯀꯥꯟꯅꯕꯖꯥꯠꯅꯣ? ꯄꯟꯗꯤꯠ ꯅꯠꯇꯕ, ꯀ꯭ꯔꯤꯇꯤꯛ ꯅꯠꯇꯕ ꯑꯩꯈꯣꯏꯗꯤ ꯈꯪꯕ ꯉꯝꯖꯗꯦ꯫ ꯖꯤꯕꯤꯁꯣ ꯍꯥꯏꯕ ꯗ꯭ꯔꯃꯥ ꯏꯕ ꯅꯨꯄꯥꯗꯨꯗꯤ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛ ꯍꯤꯡꯗꯨꯅ ꯂꯩꯖꯒꯦ ꯍꯥꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥꯅꯁꯨ ꯃꯁꯤꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯒꯗꯕꯒꯤ ꯁꯔꯨꯛ ꯍꯤꯡꯕꯅꯗꯤ ꯆꯨꯝꯕꯖꯥꯠꯅꯤ꯫ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯤ, ꯄꯣꯛꯅꯐꯝ ꯏꯃꯥ ꯂꯥꯏꯔꯕꯤ ꯍꯥꯏꯗꯨꯅ ꯀꯞ ꯂꯥꯎꯒꯗꯕꯒꯤ ꯁꯔꯨꯛ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯀꯔꯤꯅꯣ ꯑꯃ ꯇꯧꯕꯅꯁꯨ ꯍꯦꯟꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯥꯅ ꯃꯥꯅ ꯄꯥꯝꯖꯕ ꯃꯥꯏꯀꯩꯗ, ꯃꯥꯅ ꯃꯥꯅ ꯉꯝꯖꯕ ꯄꯪꯈꯩ ꯃꯅꯨꯡꯗ ꯀꯔꯤꯅꯣ ꯈꯔ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯕꯅ ꯏꯔꯩꯕꯥꯛ ꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯉꯥꯛꯇꯅ ꯃꯔꯩꯕꯥꯛ ꯅꯤꯡꯕ꯭ꯔꯥ? ꯃꯔꯩꯕꯥꯛ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯔꯤꯕ, ꯃꯔꯩꯕꯥꯛꯀꯤ ꯃꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯈꯜꯂꯤꯕ ꯃꯤꯗꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯤ ꯀꯧꯕꯤꯔꯣꯏꯗ꯭ꯔꯥ? ꯏꯔꯩꯕꯥꯛ ꯍꯥꯏꯕꯁꯤ ꯏꯔꯩꯕꯥꯛꯀꯤ ꯃꯦꯞꯇꯨ ꯉꯥꯛꯇ ꯅꯠꯇꯦ, ꯏꯔꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯗꯨꯅꯤ꯫ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯊꯣꯛꯀꯦ ꯆꯣꯡꯊꯣꯔꯛꯂꯕ ꯃꯤꯁꯤꯡꯗꯨꯗꯤ ꯑꯃꯠꯇꯕꯨ ꯁꯤꯍꯟꯅꯤꯡꯗꯦ꯫ ꯃꯈꯣꯏ ꯍꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯃꯔꯩꯕꯥꯛꯀꯤ ꯀꯥꯟꯅꯅꯕ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ꯫ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯍꯟꯒꯗꯕ ꯃꯤꯁꯤꯡꯗꯤ ꯁꯔꯀꯥꯔꯒꯤ ꯁꯦꯡꯒꯥꯎꯗ ꯍꯨꯝꯂꯒ ꯃꯁꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗ ꯆꯣꯝꯂꯞ ꯍꯥꯞꯆꯤꯜꯂꯤꯕꯁꯤꯡ, ꯂꯨꯄꯥ 100ꯒꯤ ꯊꯕꯛ ꯇꯧꯕꯗ ꯃꯧꯗ꯭ꯔꯥꯅ ꯃꯈꯣꯏ 4-5 ꯌꯦꯟꯅꯔꯒ 10 ꯈꯛ ꯊꯕꯛꯇ ꯊꯥꯗꯔꯤꯕꯁꯤꯡ, ꯌꯥꯝꯅ ꯍꯩ-ꯁꯤꯡꯂꯤꯕ ꯏꯔꯩꯕꯥꯛ ꯃꯆꯥꯁꯤꯡꯁꯤꯅꯤ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯗꯣꯛꯍꯟꯒꯗꯕꯗꯤ꯫ ꯃꯈꯣꯏꯗꯤ
ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯁꯨꯡꯁꯤꯁꯨ ꯁꯤꯕꯤꯔꯣꯏ꯫ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯃꯍꯦꯟꯗ꯭ꯔꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯪꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯦꯜ-ꯊꯨꯝ ꯑꯃꯁꯨꯡ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯋꯥꯈꯜꯂꯣꯟ ꯈꯔ ꯀꯧꯏ꯫ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯅꯕ, ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯅꯕ ꯄꯣꯊꯤ ꯄꯣꯔꯝ ꯎꯠꯄ ꯂꯥꯏꯔꯤꯛꯅꯤ꯫ ꯃꯍꯥꯛꯄꯨ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ? ꯃꯥꯒꯨꯝꯕ ꯃꯤ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯗꯣꯛꯄꯅ ꯐꯕ꯭ꯔꯥ, ꯍꯤꯡꯕꯅ ꯐꯕ꯭ꯔꯥ?